Leikidraba angang ahum amadi nupi ahum yauna miyoi mapan gi thawa yaudra hakchang sing awang ba thaki kai khumna baga loinana jiribam ki ningsing kulda leirol chankre. Security Advisor Kuldip Singh na luchingduna Manipuri housing oriba security ki matangda review meeting ama ngasi Imphal gi All Secretariat laiba conference hall da pangthokre. Manipur da thokliba irang asi Congress na pakthok chawthok na bohonari irang asi Congress na lengak paiba soiram badagi ni haina BJP President JP Nadda na maral sikre. National Highway 37 Imphal Jiribam lambi gi Sinam amadi Sejang Village marakta chingning khaibadagi lambi faunadre lambi faunanaba sengdokpagi thabak chathari. Indian Railway ki bogi kunmapan yauba khanaba train amana cheng bek lising kuntra rom Khongsang Railway Station yauna purakrai makadana Imphal da pusilakna bathaurang tauri. Naga Furup ki pochai puba truck singdagi tax lodaba amadi chathok chasinda makhal amatagi ayet papi da bahaina koki gi lok portu amadi Naga People's Organization ga yanaba purakrai. Amasung Justice Krishna Kumar bu High Court of Manipur ki Chief Justice wana wasak lohan krai. Jiribam thaudok ta chenaba singfa naba operation chathari haina CM Birem na thamlakni.